ꯂꯦꯝꯕꯅ ꯐꯅꯤ ꯐꯅꯤ ꯑꯃꯨ ꯆꯥꯎ ꯅꯠꯇꯕ ꯗꯤꯃꯥꯟ ꯆꯥꯎ ꯅꯪꯗꯣ ꯆꯥꯛꯇꯣ ꯐꯨꯜꯂꯣ ꯁꯣꯝꯗꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯏꯕꯦ ꯌꯥꯏꯅ ꯊꯣꯏꯕ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯎ ꯁꯥꯔꯤꯀꯥꯟꯗ ꯆꯥꯍꯧꯁꯤ ꯅꯣꯏ ꯕꯕꯥꯁꯨ ꯃꯌꯥꯏ ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯀꯧꯔꯛꯑꯣ ꯄꯨꯟꯅ ꯆꯥꯅꯕ ꯃꯍꯤꯔꯦꯟꯅ ꯑꯣꯏ ꯃꯃꯥ ꯃꯍꯤꯔꯦꯟ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯃꯌꯥꯏ ꯀꯥꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯀꯦꯔꯤꯜꯅ ꯊꯕꯛ ꯇꯧꯕꯗ ꯑꯗꯨ ꯌꯥꯝ ꯆꯦꯛꯁꯤꯟꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯏꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯁꯥꯔꯒꯤ ꯏꯆꯥꯅꯦꯁꯨ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯁꯥꯔꯒꯤ ꯏꯆꯥ ꯂꯩꯔꯝꯅꯤ ꯍꯥꯏꯕꯁꯨ ꯈꯜꯂꯨꯗꯦ ꯍꯣꯏ ꯑꯄꯪ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯣꯏꯅ ꯅꯣꯏꯗ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯕ ꯇꯥꯛꯄꯁꯨ ꯂꯧꯗꯦ ꯅꯣꯏ ꯋꯥꯈꯜꯗꯨ ꯈꯔꯁꯨ ꯈꯟꯕ ꯇꯝꯃꯨꯅꯦ ꯄꯥꯜꯂꯤꯕ ꯀꯣꯛꯇꯣ ꯂꯩꯇꯦꯡꯉꯤ ꯅꯠꯇꯦ ꯑꯩ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯧ ꯂꯩꯔꯗꯤ ꯅꯣꯏꯕꯨ ꯇꯥꯛꯄꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯁꯣꯔꯤ ꯁꯥꯔ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯩꯅ ꯁꯥꯔꯒꯤ ꯒꯥꯔꯤ ꯄꯨꯔꯨꯕꯗꯨꯅ ꯁꯣꯏꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯁꯨ ꯈꯪꯂꯝꯃꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯇꯥꯃꯣ ꯄ꯭ꯔꯤꯇꯝꯅ ꯗꯁꯥꯗꯨ ꯀꯣꯛꯍꯟꯕꯤꯔꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯣꯏ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯌꯥꯗꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯦꯕ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯇ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯗ ꯊꯕꯛ ꯌꯥꯎꯕꯅꯤ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯚꯥꯞ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯁꯥꯔ ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯌꯧꯔꯛꯀꯅꯤ ꯍꯥꯏ ꯑꯍꯥꯟꯕꯒꯤꯗꯣ ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯈꯔ ꯂꯩꯔꯤ ꯊꯝꯖꯔꯒꯦ ꯁꯥꯔ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯖꯔꯛꯀꯦ ꯀꯦꯔꯤꯜ ꯐꯣꯟꯗ ꯊꯝꯂꯒ ꯂꯩꯊꯣꯔꯛꯄꯗ ꯃꯍꯤꯔꯦꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯦꯔꯤꯜꯅ ꯊꯣꯏꯕ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯍꯤꯔꯦꯟꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯆꯥꯛ ꯂꯣꯏꯔꯤ ꯆꯥꯁꯦꯅ ꯀꯧꯕ ꯂꯥꯛꯄ ꯕꯕꯥꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯗꯦ ꯃꯄꯥꯟꯗ ꯌꯦꯡꯕ ꯊꯣꯔꯛꯄꯅꯦ ꯀꯦꯔꯤꯜ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡꯗ ꯌꯥꯝ ꯁꯥꯏꯅ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯍꯤꯔꯦꯟ ꯃꯁꯥꯗ ꯆꯤꯡꯅꯕ ꯀꯌꯥꯅ ꯊꯜꯂꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯎꯈꯤꯕꯗꯨꯒ ꯍꯧꯖꯤꯛ ꯃꯄꯥꯅ ꯐꯣꯟꯗ ꯍꯥꯏꯔꯤꯕ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡꯗꯨꯒ ꯃꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯑꯔꯣꯟꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯖꯔꯤ ꯅꯣꯡꯃꯇ ꯊꯤꯖꯤꯜꯂꯨꯗꯦ ꯈꯪꯒꯦ ꯍꯥꯏꯅꯁꯨ ꯍꯪꯂꯨꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ ꯁꯤꯟꯊꯥꯁꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯉꯛꯏ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨ ꯌꯦꯡꯗꯕꯅꯤ ꯍꯧꯖꯤꯛ ꯌꯦꯡꯂꯨꯕꯗ ꯃꯍꯤꯔꯦꯟꯒꯤ 15 ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯃꯤ ꯃꯦꯁꯦꯖ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯃꯦꯁꯦꯖꯇꯣ ꯍꯥꯟꯅ ꯆꯪꯉꯒ ꯌꯦꯡꯉꯤ ꯊꯣꯏ ꯇꯥꯗ꯭ꯔꯕꯣ ꯐꯣꯟ ꯄꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯊꯣꯏ ꯗꯗꯥ ꯁꯥꯎꯔꯛꯎꯔꯅ ꯑꯥꯏ ꯃꯁꯤ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇꯤꯌꯦ ꯊꯣꯏ ꯄꯨꯡ 10 ꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯁꯤꯟꯊꯥ ꯇꯨꯝꯅꯤꯡꯂꯝꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯃꯩ ꯍꯧꯔꯝꯃꯅꯤ ꯈꯨꯗꯛꯇ ꯃꯦꯁꯦꯖ ꯊꯥꯏ ꯁꯤꯟꯊꯥꯅ ꯗꯗꯥ ꯃꯊꯟꯅ ꯑꯃꯨꯛ ꯁꯣꯜꯂꯤ ꯇꯨꯝꯃꯝꯃꯅꯤꯗ ꯄꯨꯡ 11 ꯇꯥꯗꯣꯔꯦ ꯃꯦꯁꯦꯖ ꯍꯜꯂꯛꯑꯔꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯦꯁꯦꯖ ꯍꯦꯛ ꯊꯥꯕꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ ꯃꯍꯤꯔꯦꯟꯅ ꯇꯥꯏꯌꯦ ꯊꯣꯏ ꯗꯗꯥ ꯅꯪ ꯁꯥꯎꯏꯔꯣ ꯁꯥꯎꯗꯦꯗ ꯍꯥꯏꯖꯤꯅꯅꯨ ꯁꯦ ꯗꯗꯥ ꯅꯪ ꯁꯥꯎꯅꯕ ꯑꯩ ꯉꯁꯥꯏꯈꯩ ꯐꯣꯟ ꯄꯥꯏꯗꯕꯒꯤꯅꯦ ꯐꯣꯟꯁꯤꯁꯨ ꯁꯥꯏꯂꯦꯟꯗ ꯊꯝꯕꯒꯤ ꯗꯗꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯇꯥꯍꯧꯗ꯭ꯔꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯣ ꯒꯨꯗ ꯅꯥꯏꯠ ꯗꯗꯥ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯁꯥꯎꯔꯅꯣꯕ ꯑꯗꯨꯕꯨ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯁꯤꯟꯊꯥ ꯃꯦꯁꯦꯖ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯥꯖꯤꯜꯂꯤ ꯗꯗꯥ ꯁꯥꯎꯔꯅꯨ ꯁꯦꯕ ꯗꯗꯥ ꯑꯩ ꯂꯥꯜꯂꯦ ꯃꯦꯁꯦꯖ ꯍꯜꯂꯛꯑꯣ ꯗꯗꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯀꯞꯄꯛꯑꯒꯦ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯄꯥꯏꯔꯣꯏꯅ ꯄꯥꯏꯗ꯭ꯔꯤꯕꯅꯤ ꯍꯜꯂꯣꯏꯅ ꯍꯟꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯒꯤ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯔꯤꯄ꯭ꯂꯥꯏ ꯁꯠꯄꯤꯔꯛꯏ ꯃꯔꯝꯗꯤ ꯃꯥꯒꯤ ꯏꯁꯧ ꯃꯥꯁꯤ ꯀꯞꯆꯦꯠꯄꯤꯅꯤ
ꯀꯩꯒꯨꯝꯕ ꯃꯦꯁꯦꯖ ꯍꯟꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯀꯞꯀꯅꯤ ꯈꯪꯉꯤ꯫ ꯃꯍꯤꯔꯦꯟꯅ ꯗꯗꯥꯒꯤ ꯊꯣꯏ ꯅꯨꯡꯁꯤꯕꯤ, ꯗꯗꯥ ꯁꯥꯎꯗꯤ, ꯅꯪꯅ ꯀꯞꯄꯗꯤ ꯗꯗꯥ ꯋꯥꯏ, ꯑꯗꯨꯅ ꯀꯞꯄ ꯌꯥꯗꯦꯀꯣ, ꯃꯔꯝ ꯃꯣꯛꯄꯅꯤ, ꯗꯗꯥ ꯉꯁꯤꯗꯤ ꯈꯔ ꯋꯥꯏ, ꯄꯣꯊꯥꯔꯒꯦ, ꯅꯪꯁꯨ ꯄꯣꯊꯥꯔꯣꯀꯣ, ꯊꯣꯏ ꯅꯨꯡꯁꯤꯕꯤ꯫ ꯁꯤꯟꯊꯥ ꯅꯣꯛꯐꯦꯠ ꯇꯧꯖꯩ, ꯋꯥꯈꯜꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯅꯦꯕ, ꯗꯗꯥꯅ ꯁꯥꯎꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ, ꯑꯗꯨ ꯗꯗꯥ ꯀꯔꯤꯅꯣꯃ ꯋꯥꯠꯂꯤ, ꯀꯥꯎꯁꯤꯟꯅꯔꯒ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ? ꯍꯟꯗꯛꯇꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇ꯭ꯔꯦ, ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯏ꯫ ꯁꯤꯟꯊꯥꯁꯨ ꯃꯣꯃꯣ ꯅꯣꯛꯆꯩ, ꯐꯣꯟꯗꯣ ꯑꯣꯛꯂꯒ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯈꯣꯟꯖꯦꯜ ꯊꯣꯛꯇꯕꯤ ꯇꯞꯅ ꯉꯥꯡꯉꯛꯏ꯫ ꯁꯤꯟꯊꯥꯅ ꯗꯗꯥ, ꯇꯥꯏ ꯊꯣꯏ, ꯗꯗꯥ ꯁꯥꯎꯅꯨꯕ, ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯃ ꯉꯁꯥꯏꯅ ꯁꯥꯎꯗꯦ ꯍꯥꯏꯈ꯭ꯔꯗꯨꯗꯤ, ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯣꯏꯅ ꯐꯈ꯭ꯔꯦ, ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯒꯟꯕꯗꯧꯅ꯫ ꯁꯨꯝ ꯂꯣꯟꯅ ꯁꯥꯎꯔꯝꯃꯗꯤ, ꯑꯗꯣ ꯊꯦꯡꯉꯤ, ꯗꯗꯥꯁꯨ ꯋꯥꯏ ꯍꯥꯏꯗꯥꯏꯅꯦ, ꯇꯨꯝꯃꯁꯦ, ꯀꯩꯅꯣꯝ ꯀꯥꯎꯔꯝꯕꯗꯣ ꯀꯗꯥꯏꯅꯣ? ꯃꯍꯤꯔꯦꯟꯗ ꯅꯣꯛꯊꯣꯔꯛꯏ, ꯉꯁꯤ ꯈꯔ ꯁꯥꯎꯈ꯭ꯔꯦ ꯈꯪꯕꯒꯤ ꯊꯦꯝꯂꯛꯂꯤꯕꯅꯤ ꯍꯩꯄꯥ ꯁꯥꯗꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯁꯣꯏꯅꯥꯎꯗꯣ꯫ ꯁꯤꯟꯊꯥ ꯁꯥꯎꯁꯤꯟꯅꯔꯛꯏ, ꯑꯣ, ꯗꯗꯥꯅ ꯅꯣꯛꯏꯗꯣ ꯑꯩꯉꯣꯟꯗꯔꯣ? ꯌꯥꯔꯦ ꯑꯝꯇ, ꯊꯝꯃꯒꯦ꯫ ꯑꯦꯁ, ꯁꯥꯎꯕꯒ ꯁꯥꯔꯤꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯁꯨꯝ ꯅꯨꯡꯁꯤꯕꯒꯤ ꯅꯣꯛꯄꯅꯦ, ꯁꯥꯎꯔꯅꯨꯁꯦ, ꯑꯩꯒꯤ ꯊꯣꯏꯗꯤ ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯕꯤꯅꯤ꯫ ꯌꯥꯔꯕꯣ? ꯑꯩꯅ ꯀꯥꯎꯔꯝꯕꯗꯣ ꯄꯤꯔꯦꯀꯣ? ꯁꯤꯟꯊꯥꯅ ꯑꯗꯣ ꯗꯗꯥ ꯇꯨꯝꯃꯁꯦ, ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯌꯣ, ꯍꯣꯔꯦꯟ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯑꯣ, ꯑꯩ ꯗꯗꯥꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯃꯍꯤꯔꯦꯟꯅ ꯁꯤꯟꯊꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯁꯤꯟꯊꯥꯅꯁꯨ ꯑꯗꯨ ꯃꯉꯥꯏ, ꯆꯞ ꯃꯥꯟꯅꯩ꯫ ꯁꯤꯟꯊꯥꯗꯒꯤ ꯆꯍꯤ 4 ꯍꯜꯂꯤ, ꯑꯉꯥꯡꯅꯤ ꯈꯟꯅ ꯌꯥꯝꯅ ꯍꯩꯅ ꯂꯣꯏꯅꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯍꯤꯔꯦꯟ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯦ, ꯁꯨꯇꯤ ꯂꯧꯔꯒ ꯌꯥꯝ ꯉꯟꯅ ꯃꯈꯣꯏꯒꯤ ꯆꯦꯀꯣ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯊꯔꯛꯏ, ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯐꯝꯗꯨ ꯈꯨꯡꯒꯪꯂꯣꯝꯗ ꯑꯣꯏꯕꯅ ꯈꯔꯗꯤ ꯂꯥꯞꯄꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯁꯨꯝ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯏ꯫ ꯂꯥꯞꯇꯛꯅ ꯆꯦꯛ ꯃꯌꯥꯝ ꯄꯩꯔꯤꯕ ꯑꯗꯨꯗ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯤꯔꯦꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯁꯛꯍꯦꯟꯕꯤ, ꯂꯩꯔꯥꯡ ꯅꯁꯛꯅ ꯆꯨ ꯍꯦꯜꯂꯤꯗ, ꯄꯥꯝꯕꯨ ꯀꯣꯏꯕ ꯂꯥꯛꯄꯗꯤ ꯂꯩꯔꯥꯡ ꯅꯪꯒꯤ ꯂꯩꯅꯝꯅ, ꯂꯩꯔꯥꯡ ꯅꯪꯇꯕꯨ ꯀꯧꯏꯗꯨ, ꯂꯩꯅꯝ ꯃꯥꯕꯨ ꯐꯪꯕꯗꯤ ꯌꯥꯡꯗꯧ ꯂꯝꯕꯤ ꯄꯤꯕꯅꯤ, ꯂꯩꯔꯥꯡ ꯂꯩꯁꯛ ꯎꯕꯗ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯤ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗꯒꯤ ꯅꯪꯒ ꯏꯇꯥ ꯁꯥꯟꯅꯁꯤ, ꯂꯩꯔꯥꯡ ꯅꯪꯕꯨ ꯍꯦꯛꯂꯒ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏ ꯄꯥꯡꯂꯁꯤ꯫ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯤꯔꯦ ꯂꯥꯛꯄꯁꯤꯗ ꯈꯔꯗꯤ ꯉꯛꯄ ꯐꯥꯎꯏ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯅ ꯀꯧꯔꯛꯏ꯫ ꯄ꯭ꯔꯤꯇꯝꯅ ꯊꯣꯏꯕ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯑꯧ ꯀꯀꯥ, ꯁꯨꯝ ꯂꯥꯛꯇꯕ ꯀꯨꯏꯔꯦꯅ ꯂꯥꯛꯄꯅꯦ, ꯃꯐꯝꯁꯦ ꯌꯥꯝ ꯆꯤꯛꯑꯦ, ꯅꯨꯡꯉꯥꯏꯅꯤ, ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯁꯤꯔ ꯈꯪꯗꯦꯗ ꯀꯀꯥ꯫ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ, ꯀꯣꯅꯨꯡꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯗꯨ ꯄꯥꯝꯗ꯭ꯔꯕꯣ? ꯍꯣꯏꯅꯦ, ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯈꯔ ꯃꯔꯛꯇ ꯂꯥꯛꯄ ꯐꯩ, ꯅꯪꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯄꯥꯅꯕ ꯌꯥꯔꯕꯅꯦ, ꯑꯩꯈꯣꯏ ꯁꯥꯔꯁꯨ ꯋꯥꯖꯔꯕꯅꯦ꯫ ꯑꯣꯏ ꯀꯀꯥ, ꯀꯀꯥ ꯍꯣꯏ ꯃꯌꯥꯝ ꯂꯩꯕꯒꯤ ꯑꯩꯅ ꯀꯩꯁꯨ ꯈꯟꯗꯕꯅꯦ, ꯈꯔ ꯂꯩꯔꯗꯤ ꯑꯩꯁꯨ ꯌꯦꯡꯁꯤꯟꯕ ꯍꯧꯔꯗꯕꯅꯦ꯫ ꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯉꯁꯥꯏꯒꯤ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯀꯥ, ꯑꯃꯨꯛ ꯊꯦꯡꯅꯁꯦ, ꯑꯩ ꯑꯀꯣꯏꯕꯁꯦ ꯆꯨꯝ ꯆꯠꯂꯒ ꯌꯦꯡꯉꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯥꯗꯨ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ, ꯃꯁꯛꯁꯨ ꯈꯪꯍꯧꯕ ꯅꯠꯇꯦ, ꯆꯤꯡꯅꯕ ꯈꯪꯅꯤꯡꯕ ꯀꯌꯥꯅ ꯌꯣꯝꯂꯤ꯫ ꯑꯁ, ꯀꯀꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯍꯦꯛꯇ ꯐꯩꯖꯤꯜꯂꯛꯑꯦ, ꯈꯤꯇꯪꯗ ꯅꯥꯟꯊꯣꯛꯈꯤꯗ, ꯊꯕꯛ ꯁꯨꯕ ꯃꯤ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ? ꯑꯩꯅ ꯆꯤꯡꯅꯔꯤꯁꯤꯕꯨ ꯆꯨꯝꯗꯣꯏꯖꯥꯠꯂꯥ? ꯈꯪꯗ꯭ꯔꯦꯗ, ꯑꯩ ꯗꯥꯎꯁꯤꯅ ꯃꯔꯣꯟ ꯑꯃ ꯄꯦꯜꯂꯕꯅꯦ꯫ ꯋꯥꯈꯜꯗꯨ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯤ, ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯂꯣꯏꯅ ꯁꯨꯔꯦ꯫ ꯁꯨꯝ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯆꯠꯂꯤ, ꯆꯠꯂꯤꯕꯗꯨ ꯋꯥꯈꯜ ꯑꯃꯗꯅꯤ, ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ꯫ ꯇꯔꯪ ꯑꯃꯗ ꯃꯪꯗꯨꯅ ꯂꯥꯛꯄꯗ
Sire, angaba, namitu udrona. Ayo. Manglambaga loina saikri, mamit mana chap yungi. Mahirena. Sorry, ujaudre, walo binuko, ay shoykre, kai shoke. Asi haraga nupidugi masada thengi tawi. Hey, angaba, nang angaba so iten oramni. Ki adu mathong chalamoiba. Nupidabu nupane hekta tap paiba yabra. Adu sunang di angaba ni na khangamoine. Mahire wa khungge tawga nupiduna hane hekta ngangchilai. Kapok pokpaga chapmane machindo. Namito, kai di yengaga chalino. Khutche loi chueba. Chakase loi haidue. Ching so omta lehudre tawise. Asi haraga haidokliba chaktu khulli. Mahirena chakto loi mole khularnu. Chaba somta yaroi. Napidu mahirenda paina sauraga yengi. Mapi irasu cheli. Napidugi mataudu nungsibasu fauri nungaidabasu pokli. Mahiren magi walletagi paisa khara loktoaga pirei. Mingsu khangde kai kauduino. Icha lana launuko khutu khara sokpa male. Paisa sina hidak lebiyo. Paisa pirakpaduda kharadi ikaiba phawi adubu wakhaldadi khalli. As kaino aina ikaiba phawisina matang chatiko ikaibagi. Masigi angawase yam smart oi ngawe. Manegi chak saidopani aduga khutchichu amuk sohale. Aigi ming ichal kaude Rosni kawe aduga nangi paisa se ai longningde adubu laudabadi yadre noma matang chabada soiden singbige. Asi haraga paisa du lawi chawnga chapi mari ni piraklibadu amakhaktang lauraga ataido amuk pithorei. Ado angaba nangdi sida kaidoba lakpano thabak suba lakpadi mande nasaknena ifa fajagi ngaurise. Oh pamukreda ado sidi angawbagi lepham nateko thabak supamne. Mahirena ai mapamshi haibaga nangde Rosnina nangna sakse loina haidwe imado mapamsida thabak suba yawbane ai magi chak thinba lakpane nang hek lehko ai chalamage angawba. Mahirendi tauriba mataududa noklinglakduna nokthorei. Nupiduna chatkibadu yengduna lehawi. Emai, kari chinege. Ainaga wangangbagi matamamta pidewane. Mana thukpa petrong lolamaga chatkre. Matause yam chambadi male. Adubu ngaurise aira mara khangdre. Rosni shu mamabu yumda oina chakto charo kharangana halau haramaga chatkre. Ngasidi Alex school chalamde Sintha hoigi haino yamna pali chak toklaga nungthindu haino hekluge haina lai. Ima madugi shonodudi school chalamgani malerde askam pali bhaise amata phau heke yaroi. Ima dubu kwali khirjano ngasi tumina hega chatkini ko. Jenita su mapana mi lakpa mali haiduna thorei. Jenitana aima bungthi nangoire kedore school chatrde aikhoi thoidi school chakhine. Alex na ima noi chono leramji se yam parabane natrade khataba hekta horoktoine. Ai ngasi school chatre nungsa sabasida shumai chaninge na laine. Ihe aidi thoi unaba lakpa malure. Heu ichana pendri fokchao ima thumorok puthopirake. Jenita imungda change haiduna mamaidu leithurakpada khanghaudana makok maurei. Laimaida haitharei adubu Alex na chenchindu nga hori. Ima kidorage. Jenita na khangde kokshem ngawine. Ima kishi tawrise doctor sase shida nga tharaga ngaktang leramo. Ayumdagi gari lauruge. Alex mayumde chencha chatli aduga gari thaudoaga mamabu kauraga punna lai. Yum thangnaba oibanina kuide. Binana ina kamain tawrino nangbo kaishi tawroi doctor sase
ꯕꯨꯡꯊꯤ ꯅꯃꯥꯁꯤ ꯁꯃꯨꯂꯥ ꯒꯥꯔꯤꯗ ꯀꯥꯍꯟꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯖꯦꯅꯤꯇꯥꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯖꯅ ꯐꯝꯍꯜꯂꯤ ꯕꯤꯅꯥꯅ ꯀꯣꯜꯂꯒ ꯃꯁꯥꯗꯨ ꯉꯥꯛꯄꯤꯔꯤ ꯁꯣꯝꯗꯅ ꯕ꯭ꯔꯦꯛꯀꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯁꯤꯟꯊꯥ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯨ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯍꯥꯏꯅ ꯂꯥꯛꯏ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯁꯤꯟꯊꯥ ꯈꯪꯍꯧꯗꯅ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯃꯤꯠ ꯌꯦꯠ ꯊꯪꯕꯗꯨꯁꯨ ꯌꯥꯝꯅ ꯆꯣꯡꯉꯤ ꯏꯃꯥ ꯂꯤꯂꯤꯅ ꯚꯥꯏ ꯑꯁꯣꯛꯄ꯭ꯔꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯂꯣꯏꯅ ꯆꯪꯁꯤꯜꯂꯤ ꯁꯤꯟꯊꯥꯕꯨ ꯆꯤꯡꯈꯠꯄꯤ ꯑꯗꯨꯒ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯕꯤꯔꯤ ꯑꯃꯅ ꯎꯐꯨꯜ ꯀꯟꯊꯣꯛꯄꯤꯔꯤ ꯁꯤꯟꯊꯥꯅ ꯚꯥꯏ ꯁꯣꯛꯄ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯅꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯈꯨꯗ ꯏ ꯈꯔ ꯊꯣꯛꯂꯤꯕꯗꯨ ꯎꯔꯦ ꯁꯨꯁꯃꯥꯅ ꯚꯥꯏ ꯁꯤꯗꯤ ꯏ ꯊꯣꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯝ ꯅꯥꯔꯝꯅꯤꯌꯦ ꯚꯦꯂꯦꯟꯅ ꯑꯩꯒꯤ ꯔꯨꯃꯥꯟꯁꯦ ꯏꯁꯤꯡ ꯂꯨꯞꯄꯒꯤ ꯂꯩꯔꯝꯃꯣ ꯚꯦꯂꯦꯟꯅ ꯔꯨꯃꯥꯟꯗꯨ ꯏꯁꯤꯡ ꯂꯨꯞꯄꯒ ꯑꯁꯣꯛꯄꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯤ ꯅꯣꯏ ꯔꯨꯃꯥꯟ ꯄꯨꯅꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩꯒꯤꯁꯦ ꯌꯥꯔꯔꯣꯏ ꯂꯤꯂꯤꯅ ꯁꯦ ꯑꯩꯒꯤ ꯌꯥꯎꯔꯦ ꯑꯁꯣꯛꯄꯗꯨ ꯔꯨꯃꯥꯟ ꯑꯃꯗꯨꯅ ꯀꯤꯕꯤꯔꯤ ꯂꯤꯂꯤꯅ ꯑꯁ ꯚꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯟꯊꯥꯅ ꯑꯩꯁꯨ ꯈꯪꯗꯦ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯩ ꯃꯤꯠꯁꯤꯁꯨ ꯌꯥꯝ ꯆꯣꯡꯉꯦ ꯏꯃꯥꯗꯣ ꯃꯊꯟꯇ ꯂꯩꯍꯧꯕꯅꯦ ꯀꯩꯗꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯚꯦꯂꯦꯟꯅ ꯑꯁ ꯈꯨꯗꯤ ꯃꯆꯥ ꯑꯃ ꯊꯤꯕꯩꯕꯨ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯄꯤꯛꯑꯗꯤ ꯂꯣꯏꯔꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯌꯥꯝ ꯈꯟꯖꯤꯟꯒꯅꯣ ꯂꯤꯂꯤꯅ ꯑꯆꯥꯄꯣꯠꯀꯤ ꯃꯨꯠꯀ ꯂꯣꯏ ꯆꯥꯏꯈ꯭ꯔꯦ ꯈꯨꯗꯤ ꯑꯃꯗ ꯃꯌꯥꯝꯗ ꯂꯣꯏꯅ ꯅꯣꯛꯏ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯃꯄꯨꯛꯅꯤꯡ ꯋꯥꯆꯔꯝꯃꯤ ꯃꯌꯨꯝꯗ ꯀꯩꯗꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯅꯣꯡꯃꯇ ꯃꯍꯥꯛ ꯑꯁꯨꯝꯅ ꯇꯧꯗꯕꯅꯤ ꯃꯌꯥꯝꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯉꯁꯦ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯕꯨ ꯁꯝꯃꯒ ꯆꯪꯃꯤꯟꯅꯔꯛꯏ ꯁꯣꯝꯗ ꯉꯥꯟꯕꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯋꯥꯅ ꯉꯥꯏꯔꯤ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯕꯣꯏ ꯅꯤꯡꯉꯤ ꯄꯨꯡ ꯇꯥꯍꯟꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗꯦ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯗꯨꯁꯨ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯁ ꯄꯦꯔꯠꯀꯤ ꯕꯦꯟꯗꯨ ꯈꯤꯡꯂꯛꯏ ꯉꯥꯟꯕ ꯍꯧꯖꯤꯛꯇꯗ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯃꯁꯥꯒꯗꯨ ꯈꯪꯇꯦꯛ ꯈꯞꯄꯨꯏꯅꯤꯡꯉꯤ ꯑꯣꯖꯥ ꯊꯣꯛꯈꯤꯕꯒ ꯉꯥꯟꯕ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯔꯛꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯇꯨꯡꯗ ꯃꯔꯤ ꯃꯔꯤ ꯊꯣꯛꯂꯛꯏ ꯁꯤꯟꯊꯥ ꯍꯣꯏꯒꯤꯁꯨ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯃꯤ ꯃꯊꯪ ꯃꯊꯪ ꯊꯣꯛꯅꯔꯛꯏ ꯆꯤꯡꯂꯦꯟꯅ ꯑꯩ ꯂꯥꯕ ꯅꯪꯒꯤ ꯁꯛꯈꯪꯗꯕꯤ ꯂꯩꯔꯥꯡꯗꯨꯕꯨ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯑꯩꯗꯤ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ ꯂꯩꯔꯥꯡ ꯃꯌꯥꯝꯁꯨ ꯎꯕꯗ ꯂꯦꯝꯕꯅ ꯑꯣꯏꯅꯦ ꯍꯥꯏꯐꯦꯠꯁꯨ ꯌꯥꯝꯃꯤ ꯅꯨꯄꯤ ꯉꯥꯛꯇ ꯇꯝꯕ ꯑꯣꯏꯔꯦ ꯗ꯭ꯔꯦꯁ ꯀꯂꯔꯁꯤꯒ ꯃꯤꯠꯀꯁꯦ ꯂꯣꯏ ꯊꯛꯀꯠꯂꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯚꯥꯏ ꯃꯁꯛ ꯐꯖꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯣꯏꯔꯣꯏ ꯁꯣꯅꯣ ꯀꯣꯛ ꯐꯥꯏ ꯇꯥꯔ ꯇꯣꯛꯑꯅꯤ ꯅꯪꯅ ꯎꯔꯤꯗꯣ ꯍꯦꯂꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯉꯥꯟꯕꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕꯗꯨꯅ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ ꯑꯗꯨꯝ ꯌꯦꯡꯁꯦ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯔꯗꯤ ꯑꯩ ꯈꯪꯅꯤꯌꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯊꯣꯔꯛꯄ ꯎꯗꯦ ꯉꯥꯏꯍꯥꯛ ꯉꯥꯏꯁꯦ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯂꯩꯔꯥꯡꯗꯨꯗꯤ ꯎꯕ ꯀꯧꯕ ꯂꯩꯇꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯟꯊꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯊꯣꯔꯛꯑꯝꯃꯤ ꯁꯤꯟꯊꯥꯗꯤ ꯁꯨꯁꯃꯥꯅ ꯈꯨꯠ ꯁꯝꯂꯒ ꯁꯤꯟꯊꯥꯒꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯆꯠꯂꯤ ꯉꯥꯟꯕ ꯌꯥꯝ ꯍꯔꯥꯎꯅ ꯚꯥꯏ ꯊꯣꯔꯦꯗꯨ ꯑꯥꯗ ꯂꯩꯔꯤꯕ ꯌꯦꯡꯉꯣ ꯑꯝꯇ ꯃꯌꯥꯏꯗꯨ ꯆꯠꯂꯤꯁꯦ ꯆꯤꯡꯂꯦꯟꯅ ꯑꯁꯤꯗꯤ ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯒꯤ ꯇꯨꯏꯁꯟ ꯄꯨꯜꯂꯦ ꯃꯦꯠꯁꯀꯤ ꯃꯁꯛ ꯐꯖꯩꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯅꯦ ꯂꯦꯝꯕꯅ ꯚꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯔꯤ ꯀꯩꯅോ ꯅꯪꯅ ꯇꯨꯏꯁꯟ ꯆꯠꯄꯗ ꯅꯝꯕꯔꯗꯣ ꯂꯧꯔꯣ ꯑꯗꯨꯒ ꯚꯥꯏ ꯉꯥꯟꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯈꯔꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯄꯥꯎ ꯐꯥꯎꯅꯕꯗ ꯅꯨꯡꯉꯥꯏꯅꯕ ꯕꯤꯀꯤꯅ ꯚꯥꯏ ꯂꯦꯝꯕꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯅ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯉꯥꯟꯕꯅ ꯑꯃꯨꯛ ꯐꯔꯦ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯅꯝꯕꯔꯗꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯑꯩꯁꯤ ꯄꯨꯔꯥ ꯉꯥꯎꯔꯕꯅꯦ ꯑꯍꯤꯡꯒ ꯇꯨꯝꯕ ꯑꯝꯇ ꯌꯥꯗꯦꯕ
Chinglen mamit lauthoga. Koino, moi party city no makana kibetune. As, ay tiam tandorida. Vicky na, ay, adu shitlodubi party dunine, leirang college ki kangoire. Ay na kaleba moi ki kukak to, nupa pangdabagi kukak maleba. Ngan ba na, koino ay sibo, noy di karama matamda tingnaruiba. Vicky noklaga, yam nokning bawari nida, no morning ge tuition halapura tingnaye, wangang yam hautaba, ada khatnare, itaw chinglen se, sauduna phuge na kumtharuba, mage hongnabi khangrau chen chingkalamdre, adage dum chopaga ledana. Mayamdu loina nokthora e, chinglena, minai, nang yam hainingbro, aduwado. Numito, lili diyaute, aduna manasu ayuwado, kishu khangamoy. Ay soidana harage, number dusu laubirage. Ngan bana, maming lili gaubra. Wows, maming fogaw na ekpache, paamewane. Sintha ga lili kasi chakara manay, auba khuding na twins le hekta hangi, masak phajena uhawdabagi lili bu Sintha ni haina khankre. Sintha di khong nabagi susmagi tungda tapna chatpana, ahanba uba lili bu mana ukhibadu oiraboi khankre.